Mathangi numitni. Office da. He. Magi nupi kaisu leitabi thotlaubi amana inaudu usitabi yabrane. Nachi ai ama ichau chau na leidi haise ma khangdra male. Miyamangda nangbu ikaiba pibagi lamande khumdana to oishiko. Thabana sauna hairakpani. Menakana ije aidi ikaibana sira sifau khalabane. Sar tompokna ibu kari oina khalamgane. Ayamu hana sarga unaba ngamgani thajade. Hey! Adugibu kaidobai sibano nupi manjakhidreda ko. Ije ai hauji kari togane. Ai nganda khubangna thakhiba. Aibu mayamangda ikaiba pikhibai ai karigumba thabak kharadi tawba pame. Tamphado wakal ngayhak khallaba matung. Idea phajaba ma leiri. Masibu nangna pangthokpa ngamlade sar tompokse nangina khuda adum tarabane. Ije matau karamnano. Ngasi numidangse aigi janapi ahaldugi adugi birthday ki party leidana. Aduda sar tompoksu lakta yaroina aina namdana hairege. Sarna bulaaba aina khaliba plan se adum success oire khalo. Sar tompoknobu yarakadro. Madugi damak nang kimta wagano. Ai dau yem. Ai se tamphani tampha kaidobu yaro oi. Horen nang nantana lau. Aina plan khudimak loina silaga thamlamagi. Ije ai ko ka ngawida plan do success oiradi pai. Adu natadana madugi ona tainabada thoklabadi aida natana ichisu ikaiba nangduni. Adui wakaldu khaladi yararoine. Thabak tawdringai fail oibai wa hanang nanglakanu bit leiteba. Ai sargi manakta amukta changu hige nang leirumuko. Si hairamaga tamphadu phamlambadagi tompoki cabin da changlai. Sir, ai amukta changjarakpa yagadra. Thongjin mapan da lepaga tamphana khonga khitang nautharak tawna hairakpani. Tompoksu magi cabin da file ama yengtuna leirambani. Khonjel adu tabada makhuta pairamba file adu table da fat thamlaga mamaidu thongjil lomdi yenglai. Tamphana lepaga leiramba aduda yam ngakna. Yes, come in. Tamphadu nokfit tawraga tompokki manakta changlai. Sir, wafam amada kailiragi se tampha. Tompokki makhada tamphana thabak tawjarabasu tamphana sir haina tompokta kaujarabasu tamphadudi tompokna isi haiba wahai sisijinai. Tompok masamak achauba officer ama oijarabasu masada napal amata leijadaba misak amani. Adunabu mangondagi senior khara oibai magi makhada thabak tawjarabasu tamphada ichi haina kaujaribani. Sir, sumdobani. Ngasi se aigi chanupi ahal adugi mapok numit thokpa. Aduda sarda invite card simatang thamjaramgi haiduna changjarakpani. Si hairaduna makuta pairiba invite card adu table mathakta thami. Aibo wa haiba loijingai tamphana phathalai. Sir, tasingna hairabada aidi chawna tawraroi cake ama adukaga mamanabi khara chak pijaraga loishilagi khalurabani. Aduda aikoi tamona party ma chawna simda yade. Ichanupi amakak yaujaba sigi mapong numitabu karigi cake ama kaaga loishingani haiduna ngasi numidang party ama singani. Khangna chanaba maruk mapangsingda invite loina tawgadabani haibadai aisu sarbu yahonjaningduna invite tawjabani. Hobi aisu mafam marang khangjadri. Sir, matam se khitangdi khoyaunare. Ado sir yaragadi horense ngayaktang lakpiba yagadra. Tompoktu ngayak wakhal khallaga tapna khamlai. Ije yengsi. Sir gise ngasi party gi invite bu ngasi pirei haidana lakningdabai wafamlo. Ije adugi wafamna chadida. Tasengna hairabada yumda mi leitaba. Babaga imagasu yumda hojik leite. Asil charda anaba ma yaudana lekhiba. Aduna ai handakti numidangda party gi invite tawrakpa amata chasadrabani. Sir, aduda khangdeko aidi ichamchamna sarbu khananate khanduna yahoningbai haijabani. Lakpida yaroi hairibasini. Phari ichena kanna hek hairabanina ai laagi. Sir, ado wafam amtanga ekta haibiyu. Sir,
ai ngasidi khitang ngana hanjakhiba yagadra horen party gi yumda kari kari no sindok sinjin khara tawningba khudakta lepsilakpa party ni na ingaw ngawri okay matang nani yani halo tompoke wahai du taraga tamphasu nokfe tawraga thokri menakana iche kamai tore na chena tawba thabakbu khaidobagi maipa oidagi huibema na thamoido kemta waran sardo la ani hayobani aya aseng bairo aina mu phagi tawkhidro ado aidi kharangan halamagi sarda su hairama bani ngasidi ai kharangan halagena ado horen nang kharangan lauko wari sana do buyam le mayam yong narak tungai dagi aidi ngantana la adoni adudi ai chalamagi ko tamfasu office dei hankri menaka mathanta wakhal jaja sagatuna nokfet mundring sana duna leiri mabukda khali ngasidi sar tompokse aigi oiba soidrabani aina maram oiraga sar tompokki punchina laika tana hingkiba amadi magi nupiga tokai lene kiba adumak naina pambaso masibu hek ngamlaba aigi kutta lupala kaya ama manam paisilane numidangi matamni tompoktu birthday party chatnaba haina loishili lembi su phamungda phamduna mapuroibana loishilibadu yengduna leiri tompoktu mingsel mamangda leptuna dress tu perfect oirabra haiduna yengduna lei lembina wakhalda khali tawja saisi yengobo masaksiga namidang sida matuga program ga chataw leibra haibani mana sugam gerisiba ai isa sum karak tawrida masi hanubo mai pambase ai gi sono chubudo horoktana tai khana thokni ko be tompok na kauribado lembi di khumde tomina machindu araiba makai paithoktuna saurap tawna leiri tompok na amuka hanna kaurai tabro bam ai kaurise handak mukte khon khara kalap na khumlai taye lembi gi khukhum aduda tompok tu lembi lomda mamai du fat on khalak tu ni yenglai lembi na paithoga leirambadu ubada tompok tu lembi gi manak ta changsinduna phamung aduda tapna phamthei aduga lembi gi makhut adu tapna paisilaga lembi de yenga ga hairakpani be thabak chalamdai sida amu paithoi du bukaiginu aina hena chaning banate tangai phadana kanna hairabaduda ngihaktang di chaluge khanbani atopa mishu nate aikhoi office ki staff ki machanupi ki birthday ni masida aina chaluda bahai bise aikhoi gi deba karma mathokpa matamda aikhoi gi mi mata leiroi doribani nangna sauribudo matang khitang chade ko tamone chapado ekemta thingde chatpiu ai kisu haikidena nangna dumaina sauraga lehuraga aina karamna khongse thangdoktuna chalo haibano ekemta tamoda saujade tamo thengkrane chatpiruro si hairaga tompokki makutto phatkan thomaga phamlambadagi phuk haugali tompoksu sorma pi ma sangna hontoga phamlambadagi tapna haugalaga hairakpani nangsulo shalo dudi aikhoi ni pula ngahaktang chatlurasi aidi mafam aduda khaidobu chatuiba numidang sida apik paisa se puraga kamaina migi party mafam du chatuino phare dudi aishu laro haidokhrage lagni haidokraga chatadi phajaribo karino nangna maning mamang thatthatu nangang lisa chaluge hairusu sawi chatlaro hairusu amuk chatlaning bai wangangi ai koksa sungaw silak tore ko ngawni hanuba nangdi mina invite pirakpa matamduda aigi madi icha pikpasigi khitang khanbiramba yai haibani yumdami amata laita haibasa tamosu khangbiribani achuk chawkhraba yumasida namidang sida imai chakha khontomaga thangnamdoiniba tamona party chatpai ayaba pitingai matamduda khitang khanthabiramadi aina saurisi sauramoi hojikti lakni haikhrabanina mina nungai baunade chatpiruro tompokna wangang ge hek tawbaga tompokki phonda khinglakpa ringtone aduna haigi khana ka thomba mayadu phat umsilaga khonggaw gi pocket tai mobile du lokthok tuna yengi unknown number amana call torokpa duda
Tompokto ngayhak wakal khanjanai. Phone du paikhatchira paikhalloisira haiduna. Ngayhak khallaba matung phone du paikhali. Hello, kana? Sir, aine. Haujikpu sir kadaida yaubirage. Aise sumdobane. Wa haiba loidringai tamphana phattalaga khomlai. Sir la aroi hairo. Somdadi sir lakpa ngainari party haudaba makhai. Tompokto khompham khangda ngayhak chamamna na lei. Paithoktu na leiriba lembida mamittu phalap yenglai. Sir, kaidobu yaurage tuminna leibiri sibo. Ayaurage. Khanghaudana machindai phat aidoki. Si haraga phondo phat amuk kakthali. Lembi suwa makha tadri phamungda jangsinduna amuk phamthai. Phamungda tumduna leiriba machanupabu nungsina amuk yengjai. Tompoksu wa amata hairamdana mama machada haifit yenglamlaga thokri. Somdana invite tawkhiba maruk mapang khangna chanaba sagaigi mi ayamba yauruktuna leire. Haujik waliba haibabu tompok khakta ngaire. Mafam aduda tilliba mayam adusu makuta high glass amamam painaduna magi thokpa wari sanaduna leire. Menakaga tampagasu tompokpu lakpra haiduna mangaktu cheptha yengjai. Menakana icha yauruktre haibro. Madai nupado oinamba mi nateda. Lambida lae haibane yam thuna uninglakpai waru nangi sibo. Ngasidi nangse onthoknabu phajakre. Dress tuna maronama mai tabane. Ichesu jajat ki wangakta aisu sumi kairak tore. Menaka haisu haibane. Ngasidi nang phajana mai tare. Sar tompokto nang ubada ngauba soidrabane. Icha aina seliba dress e maibangbado ngawhan gaiduna setlibane. Aya, sir kaurambadai maibang unkreko mi machade. Ado sir tompok natabida atopoina ngawkhradi hope tabidai tahawni ko. Ichesima bit anba wangakta adumaina toba yaba natteko. Asengbane aina haise ngasidi sida tiliba aikhoi tamaki mamanaba singse nang yengbada mangak tekpa yawnarabani. As ai sauraktana thokjatkhini ko. Aina sagalaga leiba hopsibu arimbada mangba tarabo. Hainaringai tanja aduda tompoksu yoksilai. Tompok lakpa ubada tamphado nang hauraroi matagum tompoki manakta prap jangsili. Sir yaubiraidana somtai telengsin bisi aidi sir yongmalaktrabaduda la aroida khaldure. Sawyadeko kitang thendokre. Ngasigi party se yam chawnabu silame. Aidi sumaina silamgani thajarudabani. Thajadaba mafamda kailei haiduni ngasigi party se special loina sargidamak sinjabani. Soibadai tamphagi machindai phat haidui. Tompoktu tingak tamphada yengduna lei. Haujikta tamphado gyan tarai. Mana haidokhiba adu karino haiba. Wado phat amuk semdoga hairei. Sir, aina haijabadi ngasigi aigi janupigi birthday ga mari leinana Sinjariba party sida sir sa special guest ni haijabanida. Sir hoigumba matik magu leiraba mana party sida lakpiba haibasa aikhoi gi dilaibak yam pharabane. Oh, adugumba masu leibro. Leiye. Sir, adudi nghaktang langsinbiramo. Phampham somda. Ai sir na chana thaknaba kari no angang singda puhanjarake. Aigi di yarnida kemta sembirano. Icha sipasinbiu. Aina ichamchamna ichanupigidama gift ama lejarakpani. Sir, kaidobai leibireino leiraktrasu yabaduda mamal yamni yamba nateda. Farene leiraabanina. Ado aikhoi ibemasu magikada mamanabisinga lehauribane. Cake kaknabagi tholane. Ibem hek tholokpaga sir na oina ibema masada pibiro. Ichagi punchida awana yaudaba nungaiba punchida hingnaba sir na wiska pibiramuko. Ai sir gi chanaba sinjarukige. Ngayaktang langsinbiramo. Si hairamaga tamphado prap amu chatkri. Tompoksu thariba chair aduda ngayak phamthai. Aduga akoibudu koirei leiduna ngayak yengi. Mafam aduda tilliba mayam adu magi thokpa wari sanaduna leibana atopadi gengthoba sangnade. Mayam adugi maraktai laptakna khabasu leptuna leiri.
Tompokna phamliba adumdasu phalap yingdun leiri. Tanja aduda khangaudana Tompoki oi thangba pambom adu khangjong chonglakpani. Tompok machinda tapna soli. Karino, aigi oi thangba pambom masina asuk yam chonglisina. Kari bu thoklagaba. Aibu bemda phone tawsirane. Hajik phone tawradi mayam langbasida wari sanaba amata tanarara. Horen yumda halaga gyan tana wari sanarege. Nakan amada tampana menakabu magi kada chungsinduna pusilai. Ibema nang nasu yam pangise kaigino ha. Party se nangi da makhalaga siliba natro. Haujiktai adumaina pakhaladi kamai tawne. Iche aikhoina tawduriba sibu chumlibro natraga lalibra haiba ai sana gyan ta jatre. Haujik madu khanbai matam natine. Aina plan khudimak sinduna loikrabani. Nang kimta khanganu aina panaba loina singani. Iche ayam pakhalimi kaidu boi pakhalino ha kadai mangkragi nangi thona do nang aina siliba plan se mai pakta biya dabani sar tompok se yam haisingba me kitang de hekta singna khidoni aduna nangi dugum mongdo sar tompok ki mamangda utpiya diko lo aiga punna chalagane sar gi chana badu pirosi adugi makhata ba kaidoga ge haibado ai hairege Kek kakchingai ki mamangda thabak se loisin gadabani. Aikhoina somda kek hek bahu khibaga mayam party haubai leinaringai tanja duda khangledana aina se. Menakado khangle haibagum mangak nomi. Tamphana thosi sarmathanta tofam khanglamaroi. Ani duka dudagi amuk tholaktuna tompoki chana thaknaba khara puduna lakli. Tompoki manak yausilakpa duda Menakado masado itak takali. Mihulsu kongle yang beheng kalai. Masana maral amadi leijarabanina ipada pakajay. Tamphana mamit khana yang lakpamiting adu urubadai. Menakado sakpam kangung hongtok na bahot na jay. Makoy anina pura ibacha na thak na basing adu. Tompok na pamli batebal mathak adu dathami. Tompok na. Kay ginucha na base asuyang pubiray sina. Ihar ni hairaga. Sir, kemta zadana han kibudo nungaiti tawbani. Sir chana bani paisi. Chana basidi charara hai mai soina thagi. Si hairaga hai mahi yawba glass tu lamaga lawi. Tompok na hai mahi du hek pai khatpaga menaka ga tamphaga du amana amada yengnai.